मणिपुर कोरोना वायरस की केस मसिंग मिपाइनिंगाई ओइना लेप्तना हेंगलकपा लैबदगी लैंगाकना फिबम लाक्सिननबा लौखलकपा हेना कंसिनबा खोंगथांग अमा ओइना ngasi ayuk anganbadagi state pumbada total curfew hokre numit 10 gi oiba curfew asina tongan tongan ba essential service ki oiba thabak thorom kayadi konsiloi haina lैंगाकना hairi paramilitary forces yauna state police na laikai laikai khungang amadi maru ebam mafam kayada curfew mapung phana salainanaba ngak senbagi thabak kanketkhre lambi da mi amadi gari chatpa ukhidre mapam punamak khuntak lansikre manipur da ngarang record oina pung kunmari da coronavirus ki case lising amaga chamaga hubutara mathoi thengnaki loinana punna miyoi 15 sikhi july 15 fawda positivity rate chada 10 dagi hena report tawba leibak asigi state amasung union territory punna 12 gi manungda manipur su yauri chaliba tha asigi manipur gi oinadi coronavirus case masing yamna hengalakpa tha oiri state asigi oina apunba case lot housing lising marifu ga humdoi ga chanipan 58 yaure